Narendra Modi na luchingba Bharat leingakna handak ising ichaona solaba Bharat ki state chingda Bharat leingakna State Disaster Response Fund SDRF ki makhada Manipur, Gujarat amasung Tripura da lupa crore 750 ki mateng piragani haina Union Home Minister Amit Shah ki maikaidagi sirol ama thokre hairi pigadoriba senpham asida Gujarat state ki lupa crore 7 Manipur gina crore 50 Tripura gina crore 15 oigani masida natana ising ichaona solaba state singda pibi yaba mateng su pigani hairi Union Home Minister gi siron asigi matungina handak Sahi asida ising ichaona solaba Assam, Mizoram, Kerala, Tripura, Nagaland, Gujarat, Andhra Pradesh amadi Telangana da ching ningkhaiba amadi ising ichaona na chingba kaya thoki hariba state sing asida Bharat leingaki mari leinaba mihut kangbu ama chatuna yengsiluraba report ki matung in state sing asida tengbang singi setpham sing asi pinaba lepkhibani hari loirana Bihar amadi West Bengal da thokiba ising ichaogi film haktengnana Sangsin nuna yenglunaba center gi mari leinaba music tharagani hari